ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯕꯤꯅ, ꯃꯣꯏ ꯃꯄꯥ, ꯉꯁꯥꯏꯒ ꯍꯥꯏꯅꯔꯨꯔꯕꯗꯤ ꯃꯁꯥ ꯁꯥꯒꯠꯄꯁꯤ ꯈꯔꯗꯤ ꯍꯜꯂꯤ, ꯈꯔꯗꯤ ꯏꯪꯊꯔꯦ ꯍꯧꯖꯤꯛ꯫ ꯑꯗꯣ ꯏꯆꯥꯁꯦ ꯃꯁꯥꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯆꯣꯛꯊꯅ ꯎꯔꯤ꯫ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯩ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯋꯥꯏ ꯃꯣꯏ ꯃꯄꯥ꯫ ꯂꯨꯈꯣꯏꯅ, ꯑꯩꯁꯨ ꯋꯥꯗꯕ ꯅꯠꯇꯦꯅꯦ ꯃꯃꯥ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯋꯥꯔꯣꯏꯗꯣꯏꯅꯣ? ꯏꯆꯥꯁꯤꯅ ꯅꯥꯗꯨꯅ ꯂꯩꯕꯗꯒꯤ ꯑꯩꯁꯨ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯁꯨꯔꯦꯗꯅ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯕꯁꯦ꯫ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯃꯃꯥ? ꯍꯌꯦꯡ ꯐꯥꯎꯗꯤ ꯀꯣꯟꯅꯒꯤꯅꯤ ꯁꯪꯒꯣꯝꯁꯦ, ꯑꯗꯨꯒ ꯂꯩꯇ꯭ꯔꯤ꯫ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯉꯁꯥꯏ ꯆꯦꯡ ꯋꯥꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯀꯃꯥꯏ ꯇꯧꯅꯤ ꯍꯌꯦꯡꯗꯤ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯁꯦ? ꯍꯌꯦꯡꯗꯤ ꯏꯆꯥꯁꯦ ꯈꯔ ꯐꯒꯠꯂꯕꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯒꯦ ꯍꯌꯦꯡꯗꯒꯤ꯫ ꯑꯗꯣ ꯂꯨꯔꯤꯕꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯂꯕꯁꯨ ꯁꯦꯜꯗꯤ ꯐꯪꯒꯗꯕ ꯃꯥꯟꯗꯦꯅꯦ ꯃꯃꯥ꯫ ꯍꯥꯟꯅꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯁꯦꯜ ꯄꯤꯔꯛꯑꯣꯏꯅꯦ ꯃꯇꯝ ꯈꯔꯗꯤ꯫ ꯅꯪ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯍꯪꯅꯧ, ꯑꯊꯨꯕꯗ ꯄꯤꯒꯦ ꯍꯥꯏꯔꯒ꯫ ꯏꯇꯩꯃ ꯊꯔꯣꯗꯒꯤꯔ ꯀꯩꯅꯣ ꯑꯃꯨꯛꯇ ꯍꯪꯅꯧ꯫ ꯑꯩꯗꯤ ꯍꯪꯃꯟꯗꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯣꯏ ꯃꯄꯥ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯍꯪꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯑꯩ ꯍꯌꯦꯡ ꯍꯪꯉꯨꯔꯒꯦ ꯏꯆꯦ ꯊꯔꯣ ꯍꯣꯏꯗ꯫ ꯍꯌꯦꯡ ꯑꯃꯨꯛ ꯊꯕꯛ ꯆꯠꯂꯗꯤ ꯊꯦꯡꯒꯅꯤ ꯃꯣꯏ ꯃꯄꯥ꯫ ꯃꯇꯝꯁꯦ ꯌꯧꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ꯫ ꯅꯪ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯍꯩ, ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯤꯡꯗ ꯃꯁꯥꯁꯦ ꯁꯥꯒꯠꯂꯛꯂꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯧꯗꯣꯔꯛꯎꯀꯣ ꯃꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯨꯈꯣꯏ ꯑꯗꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯐꯅ ꯀꯨꯏꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯆꯥꯕꯨ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯅꯥꯟꯊꯣꯛꯄꯤꯗꯨꯅ ꯃꯆꯥꯕꯨ ꯁꯪꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯃꯁꯥ ꯁꯥꯒꯠꯄ ꯑꯗꯨ ꯍꯟꯊꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯃꯆꯥꯗꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯣꯠꯁꯤꯟꯗꯨꯅ ꯊꯪꯅꯕꯒꯤ ꯌꯨꯝ ꯊꯔꯣ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯊꯔꯣ, ꯏꯆꯦꯕꯨ ꯂꯩꯇꯕ꯭ꯔꯣ ꯏꯆꯦ? ꯊꯔꯣꯅ, ꯇꯣꯝꯕꯤ ꯅꯪ ꯑꯣꯏꯔꯦ? ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ, ꯏꯆꯦꯁꯦ ꯃꯅꯤꯡꯂꯣꯝꯗ ꯐꯤ ꯁꯨꯔꯝꯕꯅꯤ꯫ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯨ ꯑꯌꯨꯛꯁꯤꯗ? ꯏꯆꯦ, ꯅꯍꯥꯟꯗꯒꯤ ꯑꯉꯥꯡꯁꯦ ꯃꯁꯥ ꯉꯝꯗꯗꯨꯅ ꯃꯣꯏ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯤ꯫ ꯉꯁꯤꯗꯤ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯏꯆꯦ꯫ ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯈꯔ ꯂꯩꯔꯝꯕꯗꯣ ꯑꯗꯨꯁꯨ ꯍꯣꯔꯦꯟꯗꯤ ꯂꯣꯏꯔꯅꯤ ꯏꯆꯦ꯫ ꯏꯆꯦꯗ ꯁꯦꯜꯒ ꯂꯩꯔꯗꯤ ꯁꯦꯜ ꯈꯤꯇ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯦ ꯏꯆꯦ꯫ ꯃꯣꯏ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯄꯒ ꯍꯧꯔꯕꯅꯤꯅ ꯑꯗꯨꯝ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧꯒꯦ ꯏꯆꯦ꯫ ꯌꯥꯔꯗꯤ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯏꯆꯦ꯫ ꯇꯣꯝꯕꯤ, ꯏꯆꯦꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯁꯦꯜ ꯈꯔ ꯂꯩꯔꯝꯕꯗꯣ ꯅꯣꯏꯅ ꯇꯩꯅ ꯄꯨꯈꯤꯕꯗ ꯉꯥꯏꯔꯤꯅꯦ ꯇꯣꯝꯕꯤ ꯅꯪꯕꯣ꯫ ꯏꯆꯦꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯇꯣꯝꯕꯤ ꯅꯪꯕꯣ꯫ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯗꯤ ꯅꯪ ꯂꯥꯛꯀꯅꯤꯁꯨ ꯈꯪꯗꯕꯅꯤꯅ ꯈꯖꯤꯛ ꯐꯥꯎ ꯍꯦꯛ ꯂꯧꯍꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯅꯣꯏꯅ ꯇꯩꯗꯣ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯈꯖꯤꯛꯇ ꯍꯦꯛ ꯊꯩꯅꯩꯗ꯫ ꯍꯣꯏ ꯏꯆꯦ, ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯆꯦꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯦ꯫ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯅꯣꯏ ꯅꯅꯥꯎꯄꯥꯗ ꯀꯅꯥꯗꯩꯅꯣ ꯑꯃꯨꯛ ꯈꯪꯍꯟꯕ ꯍꯥꯏꯗꯨꯅꯤ ꯍꯦꯛ꯫ ꯑꯩꯁꯨ ꯆꯠꯂꯒꯦ ꯏꯆꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯍꯣꯏ ꯇꯣꯝꯕꯤ, ꯅꯪ ꯁꯥꯎꯅꯨꯀꯣ, ꯏꯆꯦꯁꯨ ꯂꯩꯇ ꯇꯧꯕꯅꯤ꯫ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯤꯔꯤꯗꯨꯅꯤ꯫ ꯏꯆꯦꯁꯨ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯑꯃ ꯍꯦꯛ ꯆꯥꯗꯕ ꯍꯥꯏꯗꯨꯅꯤ ꯏꯆꯦꯁꯤ ꯉꯁꯤꯗꯤ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯂꯩꯍꯧꯔꯒꯦ ꯁꯨꯝ ꯏꯆꯦꯁꯨ꯫ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯏꯆꯦ꯫ ꯑꯁꯨꯝꯅ ꯊꯔꯣꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯔꯣ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯊꯟꯇ ꯉꯥꯡꯖꯍꯧꯏ꯫ ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤ, ꯀꯅꯥꯗꯕꯨ ꯉꯝꯗꯣꯏꯅꯣ? ꯃꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯣ? ꯌꯦꯡꯕ ꯌꯥꯕꯗꯤ ꯌꯦꯡꯉꯦꯅ ꯑꯩꯈꯣꯏꯁꯨ꯫ ꯄꯨꯈꯤ ꯂꯧꯈꯤꯕꯁꯤꯡꯗꯨꯁꯨ ꯃꯁꯥꯅ ꯈꯪꯅ ꯁꯤꯡꯒꯅꯤ ꯑꯃꯠꯇ ꯈꯪꯗꯦꯅꯦ꯫
ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯣꯏꯗꯧꯅꯤ ꯁꯤꯗꯩꯗꯤ ꯈꯪꯒꯅꯤ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯣꯠꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯈꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯂꯝꯃꯤ ꯍꯩ ꯃꯃꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯦꯅꯦꯍꯦ ꯑꯉꯥꯡꯗꯤ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯃꯁꯥꯗꯣ ꯁꯥꯒꯠ ꯈꯣꯠꯀꯠꯇꯅ ꯇꯧꯗꯕ꯭ꯔꯅꯦ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯆꯠꯂꯨꯗꯕꯩ ꯉꯁꯤꯗꯤ ꯈꯔ ꯋꯥꯏꯅꯦ ꯏꯁꯥꯁꯦ ꯀꯔꯤ ꯊꯣꯡꯒꯦ ꯅꯪꯕꯨ ꯃꯣꯏ ꯃꯄꯥ ꯑꯉꯥꯡꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯆꯥꯛꯇꯤ ꯊꯣꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤꯌꯦ ꯁꯧꯒ꯭ꯔꯤ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯗꯣ ꯅꯪꯕꯨ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯀꯩꯀꯩ ꯂꯩꯅꯤ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ ꯂꯩꯔꯕ꯭ꯔꯅꯦ ꯅꯪꯕꯨ ꯂꯩꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯉꯁꯥꯏ ꯏꯆꯦ ꯊꯔꯨ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯌꯨ ꯍꯥꯏꯗꯅ ꯄꯤꯔꯛꯇꯦ ꯃꯣꯏꯁꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯅꯥꯅꯕꯨꯗꯤ ꯄꯤꯅꯤꯡꯗꯣꯏꯅꯣ ꯃꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕꯁꯤ ꯎꯕꯗ ꯃꯣꯏꯁꯨ ꯁꯤꯡꯕ ꯉꯝꯃꯣꯏ ꯈꯟꯕꯒꯤꯔ ꯀꯩꯅꯣ ꯄꯤꯅꯤꯡꯗ꯭ꯔꯦ ꯃꯣꯏ ꯃꯄꯥ ꯑꯩꯁꯨ ꯍꯪꯃꯟꯗꯅ ꯌꯥꯝ ꯏꯀꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯏꯀꯥꯏ ꯍꯪꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇꯦꯅ ꯄꯤꯔꯛꯇꯦ ꯏꯆꯦꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯃꯃꯥ ꯍꯌꯦꯡꯒꯤ ꯏꯆꯥꯒꯤ ꯁꯪꯒꯣꯝꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯩ ꯏꯇꯥꯎ ꯄꯤꯁꯛ ꯍꯣꯏꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯍꯪꯉꯨꯒꯦ ꯅꯪꯒꯤ ꯆꯥꯛꯁꯨ ꯂꯣꯏꯒꯗꯕ ꯋꯥꯠꯂꯕꯅꯤꯅ ꯑꯩ ꯏꯇꯥꯎ ꯄꯤꯁꯛ ꯍꯣꯏꯔꯣꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦꯀꯣ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯨꯀꯣ ꯃꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯨꯈꯣꯏ ꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯈꯣꯏ ꯍꯣꯠꯅꯕ ꯀꯟꯖꯔꯕꯁꯨ ꯃꯁꯥꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯋꯥꯠ ꯑꯄꯥꯇꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯆꯥꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯆꯔꯥꯗꯤ ꯍꯦꯟꯗꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯎꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯏꯃꯨꯡꯗꯨꯗ ꯂꯨꯈꯣꯏ ꯃꯊꯟꯇꯅ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯁꯦꯜ ꯈꯔ ꯄꯨꯁꯤꯜꯂꯛꯄꯁꯤꯅꯗꯤ ꯏꯃꯨꯡꯗꯗꯤ ꯀꯣꯟꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯄꯨꯝꯅꯃꯛꯁꯤ ꯇꯣꯝꯕꯤꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯃꯥꯁꯨ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯖꯅꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯃꯥꯅ ꯀꯔꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯒ ꯇꯣꯝꯕꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯨꯈꯣꯏ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯃꯣꯏ ꯃꯄꯥ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯟꯖꯤꯟꯕꯤꯔꯛꯏꯅ ꯀꯗꯥꯏꯗꯒꯤ ꯃꯅꯥ ꯃꯁꯤꯡꯅꯣ ꯃꯣꯏ ꯃꯄꯥꯅ ꯄꯨꯕꯤꯔꯛꯏꯗꯨꯕꯣ ꯍꯦꯟꯖꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯇꯥꯟꯗꯨꯝ ꯐꯅ ꯆꯥꯔꯤ ꯀꯨꯏꯔꯦ ꯁꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯑꯅꯧ ꯑꯄꯦꯠꯀ ꯆꯥꯔꯛꯇ꯭ꯔꯤꯕꯁꯤ ꯌꯨꯝꯗ ꯍꯧꯕ ꯁꯧꯒ꯭ꯔꯤ ꯈꯔ ꯌꯦꯟꯗꯦꯝ ꯈꯔꯒ ꯆꯥꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯦ ꯉꯁꯤꯁꯦ ꯁꯦꯜ ꯈꯔ ꯄꯤꯔꯛꯏ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯌꯥꯝꯅꯒ ꯄꯤꯔꯛꯄ ꯅꯠꯇꯦꯗ ꯈꯔꯇꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯟ ꯏꯇꯥꯎ ꯄꯤꯁꯛꯇꯒꯤ ꯂꯧꯕ ꯁꯦꯜ ꯈꯔꯗꯨ ꯄꯤꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯔꯦꯝꯕ ꯈꯔꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯊꯣꯔꯛꯏꯁꯤꯅꯤ ꯃꯃꯥ ꯁꯦꯜ ꯈꯔꯗꯨ ꯑꯃꯠꯇ ꯂꯦꯝꯗ꯭ꯔꯦ ꯌꯥꯝꯅꯁꯨ ꯄꯤꯔꯛꯄ ꯅꯠꯇꯦ ꯃꯣꯏ ꯃꯄꯥ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯅꯤꯕ ꯃꯄꯥ ꯁꯨꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯊꯔꯛꯀꯅꯤ ꯁꯤꯗꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯁꯤꯅ ꯃꯤꯒꯤ ꯁꯨꯝ ꯁꯤꯡꯇꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯁꯦꯜ ꯀꯔꯤꯁꯨ ꯂꯦꯝꯗ꯭ꯔꯦ ꯊꯕꯛ ꯃꯐꯝ ꯑꯇꯣꯞꯄ ꯑꯃ ꯁꯦල් ꯈꯔ ꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯊꯤꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯁꯤꯗꯤ ꯃꯣꯏ ꯃꯄꯥ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯒꯗꯕꯩ ꯁꯔꯨꯛ ꯀꯩꯅꯣ ꯈꯔ ꯇꯧꯁꯤꯜꯂꯒ ꯃꯣꯏ ꯃꯄꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦ ꯈꯜꯂꯦ ꯃꯣꯏ ꯃꯄꯥ ꯑꯩꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯃꯐꯝ ꯊꯤꯗꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯑꯩꯁꯨ ꯊꯤꯔꯤꯕꯅꯤꯅꯦ ꯐꯪꯗꯕꯒꯤ ꯋꯥꯅꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯄꯨꯔꯁꯨ ꯂꯥꯛꯑꯁꯨ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯅꯤ ꯅꯪꯅ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯗꯣꯏꯅꯣ ꯏꯆꯥꯁꯦ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯁꯦꯟꯅꯒꯅꯤ ꯑꯉꯥꯡ ꯃꯆꯥꯁꯤꯕꯨ ꯀꯃꯥꯏꯅ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯒ ꯆꯠꯇꯣꯏꯅꯣ ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧ ꯃꯈꯥꯔꯣꯝꯒꯤ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯂꯧ ꯃꯔꯥꯛ ꯃꯔꯤꯔꯣꯝ ꯁꯨꯒꯗꯕꯗꯤ ꯂꯩ ꯍꯥꯏꯒꯨꯝ ꯇꯧ ꯃꯗꯨ ꯑꯩ ꯂꯣꯏꯅ ꯁꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯥꯗ ꯍꯥꯏꯔꯝꯂꯕꯅꯤ ꯁꯦꯜꯁꯨ ꯄꯥꯏꯕꯅꯤ나 ꯃꯣꯏꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯄꯤꯔꯛꯀꯅꯤ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯁꯦꯜ ꯈꯔ ꯊꯣꯛꯄ ꯇꯪ ꯇꯥꯕ ꯊꯕꯛ ꯃꯐꯝ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯐꯪꯕ ꯊꯕꯛꯁꯤꯡꯁꯦ ꯁꯨꯕ ꯇꯥꯔꯦꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯣꯠꯅꯔꯤꯗꯅ ꯑꯩꯁꯨ ꯉꯝꯅꯕ ꯑꯗꯨꯝ ꯋꯥꯗꯨꯅ ꯂꯩ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯗ ꯈꯥꯡꯕꯗ ꯀꯜꯂꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯣꯔꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯇꯥꯃꯣꯒ ꯊꯦꯡꯅꯔꯝꯃꯤ ꯍꯩꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤꯔꯣ ꯆꯥꯎꯔꯦꯅꯦ ꯑꯉꯥꯡꯁꯦ ꯃꯁꯛ ꯑꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦꯅꯦ ꯁꯦ ꯀꯨꯏꯔꯦꯗ ꯎꯗꯕꯒ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯃꯄꯥꯜ ꯏꯄꯥꯜꯒ ꯊꯣꯛꯄꯁꯨ ꯎꯗꯦꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯥꯔꯨꯔꯕ꯭ꯔꯥꯕ ꯅꯥꯗꯦꯗ ꯏꯅꯦ ꯑꯉꯥꯡꯒ ꯆꯦꯟꯕꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤꯉꯩꯗ ꯃꯄꯥꯟꯒ ꯊꯣꯛꯄ ꯁꯪꯗ꯭ꯔꯕꯅꯤ ꯏꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯅꯦ ꯑꯉꯥꯡꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯥꯎꯁꯤꯜꯂꯛꯑꯦ
ꯁꯦꯜꯅꯒ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯒ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯌꯥꯝ ꯋꯥꯔꯦ ꯍꯟꯗꯛꯇꯤ ꯃꯣꯏ ꯃꯄꯥꯁꯨ ꯏꯅꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯂꯨꯈꯣꯏꯕꯨ ꯍꯥꯟꯅꯒꯤ ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯆꯠꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯏꯅꯦꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯣꯝꯕꯤ ꯅꯣꯏꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯉꯝꯗꯦꯗꯣ ꯏꯅꯦꯅ ꯄꯥꯡꯅꯤꯡꯉꯁꯨ ꯏꯅꯦꯁꯨ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦꯗꯣ ꯁꯨꯔꯒ ꯆꯥꯕꯅꯤꯗꯣ ꯏꯅꯦꯁꯨ ꯈꯪꯗ꯭ꯔꯦ ꯏꯅꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯉꯥꯡꯅ ꯁꯨꯝ ꯆꯥꯎꯁꯤꯜꯂꯛꯄꯅꯤ ꯆꯥꯒꯅꯨ ꯊꯛꯀꯅꯨꯗꯤ ꯌꯥꯗꯦ ꯏꯅꯦ ꯁꯦꯜꯅꯒ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯒ ꯑꯩꯁꯨ ꯀꯣꯛꯁꯦ ꯁꯥꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯏꯅꯦꯒꯤ ꯄꯣꯠꯐꯝꯗꯒ ꯈꯔ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡꯒ ꯊꯥꯔꯗꯤ ꯈꯔ ꯄꯨꯔꯛꯎ ꯏꯅꯦꯅ ꯌꯣꯟꯊꯣꯛꯄꯤꯔꯛꯀꯦ ꯍꯣꯏ ꯏꯅꯦ ꯍꯋꯥꯏ ꯈꯔ ꯊꯥꯔꯤꯌꯦ ꯑꯗꯨꯒ ꯑꯇꯩ ꯃꯔꯣꯏ ꯃꯄꯥꯡ ꯈꯔꯁꯨ ꯆꯥꯎꯔꯒ ꯏꯅꯦꯒꯤꯗ ꯄꯨꯔꯛꯀꯦ ꯏꯅꯦꯅ ꯈꯔ ꯌꯣꯟꯕꯤꯔꯛꯑꯣ ꯑꯗꯣ ꯏꯅꯦ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯉꯥꯡꯁꯨ ꯁꯪꯒꯣꯝ ꯊꯛꯅꯤꯡꯉꯝꯃꯅꯤ ꯍꯣꯏ ꯆꯪꯖꯔꯣ ꯏꯅꯦꯁꯨ ꯆꯠꯈ꯭ꯔꯒꯦ ꯈꯔ ꯂꯥꯛꯎꯀꯣ ꯏꯅꯦꯒꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯨꯈꯣꯏ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯨꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯆꯗꯨꯅ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ ꯅꯥꯀꯟꯗ ꯇꯣꯝꯕꯤꯁꯨ ꯆꯥꯛ ꯊꯣꯡꯖꯔꯝꯃꯤ ꯂꯨꯈꯣꯏꯅ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣꯅꯦ ꯅꯨꯄꯤ ꯅꯪꯅ ꯊꯣꯡꯉꯤꯕꯗꯨꯕꯣ ꯍꯋꯥꯏ ꯃꯨꯕꯤ ꯈꯔ ꯂꯩꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯏꯔꯣꯟꯁꯤꯜꯂꯦ ꯃꯣꯏ ꯃꯄꯥ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦ ꯃꯣꯏ ꯃꯄꯥ ꯀꯔꯤ ꯋꯥꯅꯣꯅꯦ ꯁꯦꯜꯒꯤ ꯋꯥꯔꯣ ꯁꯦꯜꯗꯤ ꯅꯍꯥꯟꯗ ꯂꯧꯈꯤꯕꯒꯤ ꯄꯤꯔꯛꯈꯤꯔꯣꯏꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯅꯪ ꯍꯟꯗꯛꯇꯤ ꯀꯅꯥꯗꯩꯅꯣ ꯌꯥꯅꯕ ꯁꯦꯜ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯐꯪꯉꯀꯥꯟꯗ ꯑꯃꯨꯛ ꯁꯤꯡꯖꯤꯜꯂꯁꯤ ꯅꯨꯄꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯣꯏ ꯃꯄꯥ ꯁꯦꯜꯒꯤ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯂꯧꯂꯤꯡꯅꯕ ꯃꯇꯝꯅꯤꯅ ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯁꯦ ꯊꯝꯃꯨꯔꯒ ꯑꯩ ꯈꯨꯂꯪ ꯆꯠꯄ ꯌꯥꯎꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯁꯨ ꯀꯩ ꯁꯨꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯨꯗꯕꯁꯨ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯌꯨꯝꯁꯤ ꯀꯃꯥꯏꯅ ꯄꯥꯟꯒꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤ ꯃꯃꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯏꯃꯥꯅ ꯁꯦꯟꯅꯗꯣꯏꯅꯣ ꯃꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅꯦ ꯅꯨꯄꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯈꯟꯗꯕ ꯌꯥꯔꯤꯕꯁꯤꯕꯨ ꯃꯣꯏ ꯃꯄꯥ ꯃꯈꯣꯏ ꯃꯄꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯋꯥꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯅꯨꯄꯥ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯉꯦ ꯑꯩꯁꯨ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯄꯥꯡꯅꯤꯡꯉꯤ ꯅꯪꯁꯨ ꯂꯥꯏꯔꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯋꯥꯔꯦꯀꯣ ꯃꯃꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯌꯦ ꯅꯃꯥꯅ ꯆꯥꯕ ꯑꯩꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯉꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯅꯪ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯃꯗꯨ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ ꯑꯩ ꯂꯩꯅ ꯏꯃꯥ ꯍꯣꯏꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯃꯗꯨ ꯇꯧꯒꯅꯨ ꯍꯣꯏ ꯃꯣꯏ ꯃꯄꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯁꯨꯝ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯈꯔꯗꯤ ꯇꯧꯅꯤꯡꯗꯅ ꯍꯥꯏꯕꯅꯤ ꯑꯩ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯣꯏꯅ ꯌꯦꯡꯂꯒꯦ ꯏꯅꯦ ꯇꯥꯃꯣꯅꯁꯨ ꯃꯣꯏꯗ ꯃꯅꯥ ꯃꯁꯤꯡ ꯄꯥꯜꯂꯒ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯀꯩꯊꯦꯜꯗ ꯌꯣꯟꯕꯤꯔꯛꯀꯦ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯂꯨꯈꯣꯏꯒꯤ ꯆꯥꯛ ꯑꯗꯨ ꯍꯥꯟꯅ ꯊꯤꯔꯗꯨꯅ ꯊꯥꯡꯗꯣꯛꯆꯔꯝꯃꯤ ꯂꯨꯈꯣꯏꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯕꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯄꯥꯟꯕ ꯍꯧꯔꯗꯨꯅ ꯈꯔ ꯍꯦꯛꯇꯨꯅ ꯇꯥꯃꯣꯗ ꯌꯣꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯇꯥꯃꯣꯁꯨ ꯇꯣꯝꯕꯤꯅ ꯄꯤꯔꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯇꯣꯝꯕꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ ꯈꯔ ꯈꯥꯎꯗ ꯍꯥꯞꯇꯨꯅ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯣꯠꯁꯤꯟꯗꯨꯅ ꯌꯣꯟꯕ ꯆꯠꯂꯝꯃꯤ ꯁꯨꯝ ꯌꯣꯜꯂꯨꯕꯗꯨꯅ ꯃꯌꯣꯝ 2 ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ ꯇꯣꯝꯕꯤꯅ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯪꯅꯕꯒꯤ ꯃꯆꯦ ꯊꯔꯣꯒ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯕꯤꯌꯥ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯑꯌꯨꯛꯁꯤꯗ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤꯅꯤ ꯅꯠꯇꯦ ꯈꯥꯎꯋꯣ ꯀꯩꯋꯣ ꯀꯗꯥꯏꯗꯒꯤ ꯍꯜꯂꯛꯏꯅꯣ ꯅꯪꯕꯣ ꯏꯆꯦ ꯍꯋꯥꯏꯖꯥꯔ ꯌꯣꯜꯂꯨꯕꯅꯤ ꯑꯋꯥꯡꯂꯣꯝꯗ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯠꯂꯦ ꯑꯩꯗꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯁꯤ ꯏꯆꯦ ꯍꯩꯃꯥ ꯅꯪꯕꯨ ꯍꯋꯥꯏꯖꯥꯔꯒ ꯌꯣꯟꯕ ꯆꯠꯂꯕ꯭ꯔꯣ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯗꯣ ꯅꯪꯒꯤ ꯍꯋꯥꯏꯖꯥꯔꯗꯨꯕꯨ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯑꯃꯠꯇ ꯄꯤꯔꯝꯃꯨꯗꯅ ꯃꯌꯣꯝ 2ꯗꯤ ꯌꯥꯎꯔꯤꯌꯦ ꯏꯆꯦ ꯁꯤꯗꯒꯤ ꯏꯆꯦꯒꯤ ꯑꯃ ꯄꯤꯔꯝꯃꯒꯦ ꯏꯆꯦ ꯑꯣ 2 ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤꯅꯦ ꯑꯅꯤꯃꯛ ꯂꯣꯏꯅ ꯄꯤꯁꯤꯜꯂꯝꯃꯣ ꯏꯆꯦꯗ ꯏꯆꯦ ꯑꯅꯤꯃꯛ ꯂꯧꯍꯧꯔꯒꯦ ꯆꯒꯦꯝꯗꯨꯝ ꯄꯣꯝꯊꯣꯛꯀꯦ ꯏꯆꯦ ꯉꯁꯤꯗꯤ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯤꯅꯦ ꯑꯣꯟꯊꯣꯛꯅ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡ ꯂꯩꯔꯛꯏꯕꯁꯦ ꯀꯨꯏꯔꯕꯅꯤ
ꯑꯗꯣ ꯁꯦꯜꯒꯗꯤ ꯌꯥꯎꯗꯦꯀꯣ ꯏꯆꯦ ꯅꯪꯒ ꯑꯁꯨꯝꯅ ꯊꯦꯡꯅꯒꯅꯤꯁꯨ ꯈꯪꯗꯕꯅꯤꯅ ꯁꯦꯜꯒ ꯑꯃꯠꯇ ꯄꯣꯔꯛꯇꯦ ꯌꯥꯔꯅꯤꯗ ꯏꯆꯦ ꯁꯦꯜꯒ ꯏꯆꯦꯒꯤꯗꯤ ꯏꯆꯦ ꯍꯣꯏꯗꯒꯤ ꯀꯃꯥꯏꯅ ꯁꯦꯜ ꯂꯧꯗꯣꯏꯅꯣ ꯁꯦ ꯏꯆꯦ ꯃꯌꯣꯝ ꯑꯅꯤꯁꯦ ꯂꯧꯕꯤꯍꯧꯔꯣ ꯏꯆꯦ ꯑꯩꯁꯨ ꯐꯤꯔꯣꯟ ꯁꯨꯒꯗꯕ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦꯀꯣ ꯏꯆꯦ ꯍꯣ ꯆꯪꯖꯔꯣ ꯏꯆꯦꯁꯨ ꯆꯪꯉꯦꯀꯣ ꯑꯁꯨꯝꯅ ꯊꯥꯔꯣ ꯇꯣꯝꯕꯤꯗꯒꯤ ꯇꯧꯁꯤꯟꯅꯗꯨꯅ ꯁꯦꯜ ꯑꯃꯠꯇ ꯄꯤꯗꯅ ꯍꯋꯥꯏꯖꯥꯔ ꯑꯅꯤꯃꯛ ꯂꯣꯏꯅ ꯂꯧꯍꯧꯔꯝꯃꯤ ꯇꯣꯝꯕꯤꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯑꯗꯨꯕꯨ ꯊꯥꯔꯣꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕ ꯃꯤ ꯄꯤꯖꯅꯤꯡꯗꯕꯤ ꯃꯧꯅꯤ ꯂꯩꯔꯕꯁꯨ ꯂꯩꯇꯕ ꯁꯥꯗꯨꯅ ꯂꯩꯇꯦ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯣꯝꯕꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯁꯨꯝꯅ ꯊꯥꯔꯣꯗꯤ ꯃꯤꯉꯣꯟꯗꯒꯤ ꯇꯧꯁꯤꯟꯅꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯆꯥꯊꯣꯛ ꯊꯣꯛꯇꯣꯛꯄꯗꯤ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯀꯨꯟꯖꯣꯒ ꯊꯦꯡꯅꯔꯝꯃꯤ ꯀꯨꯟꯖꯣꯅ ꯍꯦ ꯂꯨꯈꯣꯏ ꯅꯠꯇ꯭ꯔꯅꯤ ꯅꯪꯕꯨ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯃꯥꯃꯥ ꯃꯥꯅꯤ ꯑꯩ ꯂꯨꯈꯣꯏꯅꯤ ꯃꯥꯃꯥ ꯃꯥꯃꯥ ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯅꯤ ꯃꯥꯃꯥ ꯀꯗꯣꯝꯗ ꯆꯠꯂꯨꯕꯅꯣ ꯃꯥꯃꯥꯕꯣ ꯅꯪ ꯃꯥꯃꯥꯁꯦ ꯅꯪꯒ ꯊꯦꯡꯅꯕ ꯇꯥꯟ ꯑꯣꯟꯊꯣꯛꯅ ꯆꯥꯔꯤ ꯑꯩꯒꯤ ꯉꯥ ꯐꯥꯝ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ ꯃꯗꯨ ꯑꯀꯨꯝꯗꯤ ꯏꯁꯤꯡ ꯀꯪꯕꯒ ꯀꯩꯒ ꯉꯥ ꯊꯥꯗꯗ꯭ꯔꯦꯅꯦ ꯑꯩꯍꯥꯛꯁꯦ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯉꯥ ꯈꯔ ꯊꯥꯗꯒꯦ ꯈꯜꯂꯤꯅꯦ ꯅꯪ ꯃꯥꯃꯥꯁꯦ ꯑꯗꯣ ꯐꯥꯝꯗꯣ ꯅꯥꯄꯤ ꯁꯤꯡꯕꯤ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦ ꯂꯨꯈꯣꯏꯕꯣ ꯅꯪꯕꯨ ꯃꯤ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯑꯃꯨꯛꯇ ꯁꯦꯡꯒꯦꯔ ꯅꯪꯕꯨ ꯁꯦꯜꯒ ꯑꯗꯨꯝ ꯌꯥꯝꯅ ꯄꯤꯅꯤꯗ ꯑꯊꯨꯕꯗ ꯁꯦꯡꯕꯗꯤ ꯄꯥꯝꯕ ꯅꯪ ꯃꯥꯃꯥꯁꯦ ꯃꯤ ꯑꯃꯅꯤ ꯎꯅꯔꯨꯕꯅꯤ ꯑꯗꯨꯁꯨ ꯁꯪꯗꯦ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯛꯄ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤꯅꯤꯅꯦ ꯏꯕꯣ ꯅꯪ ꯃꯥꯃꯥ ꯃꯤ ꯎꯅꯔꯨꯔꯤꯕꯅꯤꯅꯦ ꯃꯥꯃꯥ ꯍꯌꯦꯡꯗꯤ ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯍꯌꯦꯡꯁꯤꯗꯤ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯃꯥꯃꯥꯅ ꯑꯊꯨꯕꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯍꯌꯦꯡꯃꯛꯇꯤ ꯉꯝꯃꯣꯏꯕꯣ ꯃꯥꯃꯥ ꯑꯗꯣ ꯍꯌꯦꯡ ꯃꯊꯪꯒꯨꯝꯕꯗꯤ ꯌꯥꯒꯗ꯭ꯔꯣ ꯃꯥꯃꯥ ꯑꯣ ꯍꯣꯏ ꯅꯪꯅ ꯍꯌꯦꯡ ꯃꯊꯪꯁꯦ ꯁꯣꯏꯗꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯃꯤꯗ ꯍꯥꯏꯔꯔꯣꯏꯒꯦꯀꯣ ꯂꯨꯈꯣꯏ ꯅꯪꯅ ꯈꯔ ꯐꯅꯕ ꯇꯧꯔꯣ ꯑꯗꯣ ꯅꯪꯕꯨ ꯅꯊꯟꯇꯗꯤ ꯌꯥꯒꯗ꯭ꯔꯅꯤ ꯅꯪ ꯅꯊꯟꯇ ꯉꯝꯗꯣꯔꯤꯕꯣ ꯅꯪꯕꯨ ꯃꯥꯃꯥ ꯑꯩꯁꯨ ꯏꯊꯟꯇꯗꯤ ꯈꯔ ꯋꯥꯒꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯄꯤꯁꯛꯀ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯪꯈꯤꯒꯦ ꯃꯥꯃꯥ ꯃꯥꯅ ꯌꯥꯔꯛꯑꯗꯤ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯁꯨꯖꯒꯦ ꯑꯗꯨꯒ ꯌꯥꯔꯛꯇ꯭ꯔꯒ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯁꯦꯡꯉꯒꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯔꯛꯀꯗꯕꯗꯤ ꯃꯥꯜꯂꯤꯗ ꯃꯥꯃꯥ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯅꯨ ꯃꯥꯃꯥ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯨꯀꯣ ꯑꯗꯨꯗꯤ ꯂꯨꯈꯣꯏ ꯑꯩ ꯑꯇꯣꯞꯄ ꯃꯤ ꯑꯃꯃꯨꯛ ꯊꯤꯔꯔꯣꯏꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯗ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯁꯦ ꯁꯦꯜ ꯈꯔꯁꯦ ꯍꯥꯟꯅ ꯄꯥꯏꯁꯤꯜꯂꯨ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯗꯣ ꯈꯔꯁꯦ ꯍꯥꯟꯅ ꯂꯧꯔꯣ ꯑꯋꯥꯠꯄꯗꯨꯅ ꯍꯌꯦꯡ ꯃꯊꯪ ꯊꯕꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯞꯄꯛꯑꯒꯦ ꯅꯪ ꯃꯥꯃꯥ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯃꯊꯪꯗꯣ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯂꯨꯈꯣꯏ ꯅꯪꯅ ꯁꯣꯏꯗꯅꯕ ꯈꯔ ꯇꯧꯔꯣꯀꯣ ꯃꯥꯃꯥ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯨꯟꯖꯣꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯨꯈꯣꯏꯁꯨ ꯃꯌꯨꯝꯗ ꯆꯠꯇꯕ ꯃꯈꯩ ꯃꯥꯒꯤ ꯃꯔꯨꯞ ꯄꯤꯁꯛ ꯍꯣꯏꯗ ꯍꯥꯟꯅ ꯆꯠꯇꯨꯅ ꯊꯕꯛꯀꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯗꯣ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯨꯈꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯅꯅꯕ ꯏꯁꯤꯡ ꯂꯨꯝꯖꯔꯝꯃꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯑꯁꯨꯝ ꯄꯣꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯔꯗꯨꯅ ꯃꯃꯥꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯨꯈꯣꯏꯁꯨ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯑꯕꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯅ ꯆꯥꯛꯀ ꯂꯣꯏꯔꯗꯨꯅ ꯂꯩꯔꯕꯅꯤ ꯈꯣꯡ ꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡꯁꯨ ꯑꯩꯅ ꯂꯣꯏꯅ ꯂꯨꯝꯃꯕꯅꯤ ꯑꯩ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯆꯔꯛꯑꯒꯦ ꯃꯈꯣꯏ ꯃꯄꯥ ꯍꯣꯏ ꯏꯁꯤꯡꯗꯣ ꯈꯨꯗꯦꯡꯗ ꯑꯣꯏꯅ ꯍꯩꯗꯣꯔꯛꯑꯣ ꯊꯕꯛꯄꯨꯗꯤ ꯐꯅ ꯉꯜꯂꯤꯉꯩꯗ ꯍꯜꯂꯛꯄꯅꯦ ꯑꯩꯁꯦ ꯂꯝꯕꯤꯗ ꯃꯥꯃꯨ ꯀꯨꯟꯖꯣꯗꯣ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤꯃꯨꯛ ꯁꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯎꯔꯦ ꯃꯥꯒꯤ ꯉꯥꯒꯤ ꯐꯥꯝ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯏꯇꯥꯎ ꯄꯤꯁꯛꯈꯣꯏꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤ ꯑꯩꯁꯨ ꯆꯥꯛꯀ ꯂꯥꯝꯃꯕꯅꯤ ꯇꯧꯔꯤꯁꯦ ꯐꯔꯦꯗ ꯑꯗꯨꯗꯤ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯩ ꯆꯦꯡꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯁꯦꯜꯁꯨ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯅ ꯈꯔ ꯍꯥꯟꯅ ꯍꯦꯛ ꯁꯤꯖꯤꯟꯅꯔꯁꯤ ꯍꯩ ꯁꯦꯜ ꯍꯥꯏꯔꯒ ꯁꯦꯜ ꯈꯔ ꯍꯥꯟꯅ ꯄꯤꯔꯝꯂꯕꯅꯤ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯁꯤꯜꯂꯧ ꯉꯁꯥꯏ ꯂꯝꯕꯤꯗ ꯁꯤ ꯍꯥꯟꯅ ꯂꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯀꯥꯟꯗ ꯃꯥꯃꯥꯅ ꯄꯤꯔꯝꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯗ ꯁꯦꯜ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯃꯇꯝ ꯈꯔ ꯑꯐꯪꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯃꯇꯨꯒꯤ ꯃꯆꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯥ ꯈꯥꯡꯖꯔꯝꯃꯤ ꯂꯨꯈꯣꯏ ꯃꯥꯅ ꯐꯅꯁꯨ ꯅꯣꯝꯖꯔꯕꯁꯨ ꯐꯪꯖꯔꯛꯂꯤꯕ ꯁꯦꯜ ꯈꯔꯗꯨꯅ ꯃꯆꯥꯒꯤ ꯏꯃꯨꯡꯒꯤ ꯃꯦꯟꯕꯗꯤ ꯀꯣꯟꯅꯖꯔꯝꯗꯦ ꯁꯨꯔꯤꯕ ꯊꯕꯛꯇꯨꯁꯨ
ꯁꯦꯜ ꯀꯔꯤꯁꯨ ꯌꯥꯝꯅ ꯐꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯣꯝꯕꯤꯁꯨ ꯃꯥꯅ ꯉꯝꯖꯕ ꯍꯋꯥꯏꯖꯥꯔ ꯌꯣꯟꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯌꯣꯜꯂꯒ ꯈꯔ ꯑꯗꯨꯛꯇꯤ ꯃꯦꯟꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯕꯤ ꯑꯗꯨ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯄꯨꯗꯨꯅ ꯇꯥꯃꯣ ꯍꯣꯏꯗ ꯆꯠꯇꯨꯅ ꯌꯣꯟꯅꯕꯒꯤ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯛꯂꯛꯄꯗ ꯊꯔꯣꯒ ꯊꯦꯡꯅꯔꯝꯃꯤ꯫ "ꯏ ꯇꯣꯝꯕꯤ, ꯀꯗꯥꯏꯗꯒꯤ ꯌꯦꯟꯗꯦꯝꯅꯣ ꯅꯪꯒꯤꯗꯨꯕꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯦꯗ ꯏꯕꯦꯝꯃ, ꯏꯔꯣꯜꯂꯒ ꯆꯥꯔꯗꯤ ꯌꯥꯝ ꯍꯥꯎꯅꯤꯌꯦ꯫ ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤ ꯂꯩꯔꯛꯏꯅꯣ ꯑꯗꯨꯕꯣ? ꯂꯩꯔꯛꯄꯗꯤ ꯃꯥꯟꯗꯦ, ꯌꯥꯝ ꯌꯥꯝꯃꯤ ꯅꯪꯒꯤꯗꯣ꯫ ꯑꯗꯨꯛ ꯌꯥꯝ ꯌꯥꯝꯕꯗꯣ ꯅꯣꯏꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯃꯤꯅꯒ ꯄꯤꯔꯛꯏꯕ꯭ꯔꯣ ꯅꯪꯒꯤ ꯌꯦꯟꯗꯦꯝꯁꯤꯡꯗꯨꯕꯣ? ꯌꯥꯝ ꯐꯖꯩ ꯍꯥꯏꯋꯥꯅꯤ ꯇꯣꯝꯕꯤ ꯅꯪꯕꯣ." "ꯏꯆꯦ, ꯌꯦꯟꯗꯦꯝꯁꯤꯡ ꯑꯁꯦ ꯂꯩꯔꯛꯄ ꯅꯠꯆꯗꯤꯌꯦ ꯏꯆꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯅ ꯊꯥꯖꯕꯅꯤ ꯏꯆꯦ꯫ ꯏꯆꯦ ꯇꯥꯃꯣꯗ ꯌꯣꯜꯂꯨꯅꯕꯒꯤ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯆꯦ꯫ ꯑꯩꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯒ ꯃꯣꯏꯗ ꯆꯠꯇꯨꯅ ꯍꯦꯛ ꯌꯣꯟꯕꯤꯅꯕꯒꯤ ꯑꯗꯨꯝ ꯄꯤꯕ ꯆꯠꯂꯦ ꯏꯆꯦ ꯑꯩꯁꯦ." "ꯍꯥ, ꯅꯣꯏꯗ ꯊꯥꯖꯕꯅꯤ ꯍꯥꯏꯕ ꯅꯪꯅ? ꯌꯥꯝ ꯐꯩ ꯍꯥꯏꯋꯥꯅꯤ ꯌꯦꯟꯗꯦꯝꯁꯤꯡꯁꯦ꯫ ꯏꯆꯦꯗꯤ ꯅꯣꯏꯗ ꯂꯥꯛꯄꯒ ꯁꯪꯗ꯭ꯔꯦꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ, ꯑꯗꯨꯅ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗ꯭ꯔꯦ ꯋꯥꯅꯤ ꯇꯣꯝꯕꯤ ꯅꯪꯕꯣ꯫ ꯑꯗꯣ ꯅꯪ ꯌꯦꯟꯗꯦꯝꯁꯦ ꯌꯥꯝ ꯐꯖꯩ, ꯏꯆꯦꯗ ꯃꯀꯥ ꯑꯃꯅꯤꯗ ꯄꯤꯔꯝꯃꯨꯗꯅ ꯅꯪꯕꯣ, ꯏꯆꯦ ꯏꯔꯣꯟ ꯆꯥꯒꯦ ꯇꯧꯅꯤ, ꯌꯥꯝ ꯍꯥꯎꯅꯤꯌꯦ." "ꯍꯣꯏ ꯏꯆꯦ, ꯆꯔꯥ ꯑꯃ ꯆꯥꯍꯧꯔꯣ, ꯏꯆꯦ ꯍꯣꯏꯁꯨ ꯃꯍꯥꯎ ꯌꯦꯡꯉꯨ꯫ ꯁꯦ ꯏꯆꯦ, ꯁꯤꯒꯩ ꯂꯧꯍꯧꯔꯣ꯫ ꯑꯗꯣ ꯏꯆꯦ, ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠꯀꯤ ꯃꯊꯪꯒꯨꯝꯕꯗꯤ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯒꯗꯕ ꯂꯩ꯫ ꯑꯗꯨ ꯐꯪꯉꯒ ꯄꯤꯕ ꯌꯥꯕ ꯁꯦꯜꯒ ꯂꯩꯒꯗ꯭ꯔꯣ?" "ꯏꯆꯦ, ꯑꯌꯥꯝꯕ ꯁꯦꯜꯕꯨꯗꯤ ꯅꯠꯇꯦ ꯏꯆꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯂꯩꯍꯧꯗꯕ ꯏꯆꯦ, ꯑꯗꯨꯒꯤꯅꯤ꯫ ꯃꯣꯏ ꯃꯄꯥꯁꯨ ꯅꯣꯡ ꯅꯤꯅꯤꯁꯤꯗꯗꯤ ꯁꯦꯜ ꯁꯣꯏꯗꯅ ꯐꯪꯉꯅꯤꯌꯦ, ꯍꯦꯛ ꯐꯪꯕꯒ ꯑꯗꯨꯝ ꯄꯤꯊꯣꯛꯆꯒꯦ ꯏꯆꯦ, ꯌꯥꯝ ꯀꯨꯏꯅ ꯄꯨꯒꯗꯕ ꯅꯠꯇꯦꯌꯦ ꯏꯆꯦ." ꯊꯥꯔꯣꯅ, "ꯑꯁ, ꯀꯗꯥꯏꯗꯩ, ꯑꯩꯈꯣꯏꯁꯨ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦꯅꯦ ꯇꯣꯝꯕꯤ ꯅꯪꯕꯣ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯣꯛꯇꯅ ꯈꯦꯗꯅ ꯂꯩꯊꯣꯛꯄꯁꯤꯗ ꯃꯤꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒꯨꯝꯅ ꯎꯅꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯂꯩꯇꯦꯅꯦ ꯏꯕꯦꯝꯃ, ꯏꯆꯦ ꯍꯣꯏꯅ ꯂꯩꯔꯗꯤꯅꯦ ꯄꯤꯕꯤꯕ ꯌꯥꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯗꯣ ꯏꯆꯦ ꯍꯣꯏꯁꯨ ꯂꯩꯇ ꯇꯧꯅꯤ ꯇꯣꯝꯕꯤ ꯅꯪꯕꯣ, ꯅꯪ ꯑꯇꯣꯞꯄꯗ ꯀꯅꯥꯗꯣꯅ ꯈꯔ ꯍꯦꯛ ꯍꯪꯉꯣ ꯏꯕꯦꯝꯃ ꯏꯅꯥꯎꯁꯤꯗꯤ." "ꯍꯣꯏ ꯏꯆꯦ, ꯂꯩꯔꯗꯤ ꯂꯧꯒꯦ ꯍꯥꯏꯖꯕꯅꯤ, ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯔꯦ, ꯑꯩ ꯀꯥꯏꯗꯩꯅꯣ ꯌꯦꯡꯒꯦ ꯏꯆꯦ, ꯏꯆꯦ ꯍꯣꯏꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯔꯣ ꯌꯦꯟꯗꯦꯝ ꯃꯀꯥ 3-4ꯗꯨ ꯄꯨꯁꯤꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯁꯨ ꯌꯦꯟꯗꯦꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯇꯥꯃꯣ ꯍꯣꯏ ꯇꯝꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯇꯥꯃꯣꯗ ꯌꯦꯟꯗꯦꯝꯁꯤꯡ ꯑꯗꯨ ꯄꯤꯔꯗꯨꯅ ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯁꯦꯜ ꯈꯔꯗꯤ ꯇꯥꯃꯣꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯁꯦꯜꯗꯤ ꯅꯠꯇꯦ, ꯌꯦꯟꯗꯦꯝ ꯈꯔꯒꯤꯕꯨ ꯀꯌꯥꯝ ꯌꯥꯝꯃꯨꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯁꯨ ꯂꯩꯇꯅ ꯁꯦꯜ ꯈꯔꯗꯨ ꯄꯨꯗꯨꯅ ꯃꯆꯥ ꯑꯄꯤꯛꯄꯗꯨꯒꯤ ꯁꯪꯒꯣꯝ ꯂꯩꯕ ꯆꯠꯂꯝꯃꯤ ꯇꯣꯝꯕꯤ ꯑꯗꯨ꯫ ꯁꯦꯜ ꯈꯔꯗꯨ ꯄꯤꯔꯒ ꯑꯋꯥꯠꯄꯗꯨꯅ ꯁꯣꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯪꯒꯣꯝ ꯑꯗꯨ ꯁꯣꯠꯂꯨꯔꯕ ꯇꯨꯡꯗ ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯨꯔꯒ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯃꯄꯥꯝꯗ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯦꯝꯆꯥꯒꯤ ꯃꯆꯥ 2 ꯈꯛꯇꯅꯤ, ꯇꯣꯝꯕꯤꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯝꯕꯒ, ꯃꯈꯣꯏ 2 ꯈꯛꯇꯅꯤ꯫ ꯍꯦꯝꯕꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅꯃꯛ ꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯣꯏꯗꯦ꯫ ꯃꯃꯥ ꯃꯆꯥꯗ ಚಾꯕꯅꯤꯅ ꯍꯦꯝꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯀꯟꯖꯩ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯅ ꯏꯀꯥꯏꯗꯨꯅ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯕꯨ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯇ ꯂꯥꯏꯔ ꯋꯥꯔꯤ ꯁꯥꯕꯗꯤ ꯄꯥꯝꯖꯔꯝꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯠꯁꯨ ꯆꯠꯍꯜꯂꯝꯗꯦ꯫ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕꯅꯤ ꯈꯪꯗꯦ, ꯁꯨꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯃꯄꯥꯝꯗ ꯂꯨꯈꯣꯏꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗ ꯂꯥꯛꯆꯕꯅꯤ꯫ ꯃꯦꯝꯆꯥ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ, "ꯏꯃꯥ ꯏꯕꯦꯝꯃ, ꯏꯆꯥ ꯂꯥꯛꯏꯕ꯭ꯔꯣ ꯏꯕꯦꯝꯃ? ꯂꯥꯛꯑꯣ, ꯆꯪꯉꯣ, ꯁꯤ ꯏꯁꯨꯁꯨ ꯌꯥꯎꯔꯤꯗꯅ, ꯆꯥꯎꯔꯦꯗꯅ ꯏꯁꯨꯁꯤ ꯑꯣꯟꯊꯣꯛꯅ, ꯂꯥꯛꯑꯣ, ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤ ꯏꯆꯥ ꯂꯥꯛꯄꯁꯦ, ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯦꯗ ꯏꯃꯥꯁꯦ, ꯂꯨꯈꯣꯏꯁꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ?" "ꯏꯃꯥ, ꯃꯥꯗꯤ ꯊꯕꯛ ꯆꯠꯈꯤꯌꯦ ꯏꯃꯥ, ꯑꯗꯨꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦ ꯏꯃꯥ." "ꯑꯩꯈꯣꯏ ꯍꯦꯝꯕꯗꯤ ꯂꯩꯇ꯭ꯔꯣ ꯏꯃꯥ? ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯃꯥꯕꯨ ꯂꯩꯕꯁꯨ ꯎꯗꯦꯅꯦ." "ꯅꯅꯥꯎꯗꯤ ꯊꯕꯛ ꯆꯠꯈꯤꯌꯦ." "ꯏꯃꯥ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯌꯥꯡꯅ ꯃꯔꯣꯜ ꯑꯃ ꯀꯪꯉꯤꯕ, ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯃꯔꯣꯜ ꯑꯃ ꯃꯛꯏꯕ, ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯏꯕꯦꯝꯃ?" "ꯏꯃꯥ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯣꯏ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯗꯣ ꯁꯦꯜ ꯐꯪꯉꯦ ꯗꯨꯉꯥꯏ ꯍꯦꯛꯇ ꯀꯣꯟꯅꯗꯦ꯫ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯋꯥꯟꯕꯒ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯂꯩꯕꯒ ꯍꯦꯛꯇ ꯀꯣꯟꯅꯍꯧꯗꯦ ꯏꯃꯥ꯫ ꯀꯣꯟꯅꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯦꯛꯇ ꯄꯨꯁꯤꯜꯂꯦ ꯃꯤꯉꯣꯟꯗꯩ꯫
ꯐꯪꯉꯛꯄ ꯁꯦꯜꯗꯨꯅ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯄꯨꯊꯔꯤ꯫ ꯑꯩ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ꯫ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯐꯥꯎꯕ ꯌꯣꯜꯂꯕꯅꯤ ꯏꯃꯥ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯑꯁꯦ ꯁꯣꯟꯖꯤꯜꯂꯛꯄꯗꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯏꯃꯥꯒꯤ ꯅꯥꯛꯇꯁꯨ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦꯅꯦ ꯏꯃꯥꯗꯤ꯫ ꯅꯪꯕꯨ ꯁꯤꯗ ꯏꯃꯥꯒꯤꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯃꯣꯏ ꯃꯄꯥꯅ ꯏꯃꯥ ꯍꯣꯏꯗꯒꯤ ꯁꯨꯝ ꯇꯣꯏꯅ ꯍꯪꯕꯁꯦ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯉꯥꯡꯉꯤ꯫ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯛꯏꯕꯅꯦ ꯏꯃꯥ꯫ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤꯁꯨ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯅ ꯃꯥ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯥꯛꯏꯅꯦ ꯏꯃꯥ꯫ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯝ ꯍꯪꯕꯗꯨꯗꯤ ꯏꯃꯥꯁꯨ ꯄꯥꯝꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯦ, ꯑꯗꯨꯒ ꯂꯨꯈꯣꯏꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ꯫ ꯃꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯗꯨꯁꯨ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯁꯦꯜ ꯈꯔ ꯃꯔꯥꯡ ꯀꯥꯏꯕ ꯑꯃꯗ ꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯅ ꯍꯦꯟꯕꯗꯁꯨ ꯋꯥꯔꯤ ꯁꯥꯒꯦ꯫ ꯃꯥꯒꯤ ꯈꯪꯅꯕ ꯃꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦ꯫ ꯃꯗꯨꯒꯤ ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯑꯣꯏꯔꯔꯣꯏ ꯏꯃꯥ ꯏꯕꯦꯝꯃ꯫ ꯍꯣꯏ, ꯅꯌꯥ ꯅꯨꯄꯥꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯃꯐꯝ ꯊꯤꯔꯤꯕꯅꯤ ꯏꯃꯥ꯫ ꯑꯩꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯅꯌꯥ ꯅꯨꯄꯥꯅ ꯌꯥꯗꯦ꯫ ꯃꯥꯅ ꯉꯝꯅꯕ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯨ ꯃꯃꯥꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯝꯆꯥꯅ ꯁꯦꯜ ꯈꯔꯒ ꯑꯃꯗꯤ ꯆꯦꯡ ꯆꯥꯛ ꯈꯔꯁꯨ ꯄꯤꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯗ꯫ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯂꯥꯛꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯂꯨꯈꯣꯏꯗꯣ ꯊꯕꯛ ꯁꯨꯐꯝꯗ ꯎ ꯑꯆꯧꯕ ꯑꯃ ꯌꯥꯟꯕꯗ ꯃꯈꯣꯡ ꯃꯄꯥꯗ ꯈꯔ ꯅꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯌꯥꯎꯕ ꯃꯔꯨꯞ ꯈꯔꯅ ꯃꯌꯨꯝꯗ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯁꯣꯛꯇꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯋꯥꯔꯤꯉꯩ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯑꯃꯨꯛ ꯍꯥꯞꯄꯤꯔꯦ꯫ ꯂꯨꯈꯣꯏꯁꯨ ꯃꯈꯣꯡ ꯁꯣꯛꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯖꯔꯝꯗꯦ꯫ ꯇꯣꯝꯕꯤꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯕꯗꯨꯅꯗꯤ ꯌꯨꯝ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛꯁꯪꯗ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯂꯨꯈꯣꯏ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ, ꯆꯦꯡꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ? ꯏꯇꯥꯎꯕꯤ ꯁꯛꯇꯣ ꯉꯔꯥꯡ ꯂꯥꯛꯑꯝꯕꯗꯣ ꯑꯩꯅ ꯁꯦꯜ ꯈꯔ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯦ ꯑꯩꯅ꯫ ꯐꯅꯗꯤ ꯌꯥꯝꯁꯤꯜꯂꯛꯑꯦꯅꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯁꯦꯜꯁꯦ꯫ ꯅꯍꯥꯟ ꯑꯩꯅ ꯏꯃꯥ ꯍꯣꯏꯗ ꯆꯠꯂꯨꯏ ꯍꯥꯏꯕꯗꯨꯗ ꯄꯤꯔꯛꯄꯅꯤ ꯆꯦꯡꯗꯣ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯆꯥꯔꯛꯏꯕꯁꯦ꯫ ꯌꯥꯝꯗ꯭ꯔꯦ, ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯆꯥꯅꯈꯤꯅꯤ꯫ ꯑꯩꯅ ꯏꯅꯦ ꯇꯥꯃꯣꯗꯒꯤ ꯂꯧꯔꯤꯕ ꯁꯦꯜꯁꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯑꯦ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯗꯁꯥ ꯍꯥꯏꯕꯗꯨꯅꯦ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕꯁꯦ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯌꯥꯝ ꯋꯥꯔꯦ꯫ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯦ ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ ꯈꯪꯗ꯭ꯔꯤ ꯃꯃꯥ꯫ ꯑꯁꯨꯛ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯀꯔꯤ ꯑꯅꯧꯕ ꯆꯥꯡꯌꯦꯡꯅꯣ ꯑꯃ ꯑꯃꯨꯛ ꯄꯤꯔꯤꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯃꯃꯥ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯄ ꯇꯥꯔꯦꯗꯅ ꯃꯣꯏ ꯃꯄꯥ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕꯗꯤ ꯍꯣꯠꯅꯔꯤꯗꯅ꯫ ꯉꯝꯅꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯋꯥꯏ ꯍꯥꯏꯍꯩꯗ꯭ꯔꯦ ꯃꯣꯏ ꯃꯄꯥ꯫ ꯌꯨꯝꯗꯁꯨ ꯆꯠꯃꯟꯗꯅ ꯑꯩ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯂꯨꯈꯣꯏꯁꯨ ꯃꯈꯣꯡ ꯑꯗꯨ ꯅꯥꯕ ꯐꯔꯗꯨꯅ ꯆꯠꯄ ꯈꯣꯠꯄ ꯉꯝꯖꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯆꯠꯄ ꯍꯧꯅꯕꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯀꯨꯏꯅ ꯂꯦꯞꯄꯨꯕꯒꯤ ꯃꯥꯒꯤ ꯃꯍꯨꯠꯇ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯨꯈꯣꯏ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯝ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯅꯣꯟꯊꯗꯨꯅ ꯂꯥꯛꯄꯗ ꯁꯦꯡꯒꯥꯎ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯡꯒꯥꯎ ꯑꯗꯨꯗ ꯁꯦꯜ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯈꯩꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯦꯡꯒꯥꯎ ꯑꯗꯨ ꯂꯨꯈꯣꯏꯅ ꯈꯨꯜꯂꯗꯨꯅ ꯄꯥꯏꯖꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯁꯦꯡꯒꯥꯎ ꯑꯣꯏꯕꯖꯥꯠꯅꯣ ꯁꯤꯗꯤ? ꯁꯅꯥ ꯂꯨꯄꯥꯁꯨ ꯌꯥꯝꯅ ꯌꯥꯎꯏ, ꯁꯦꯜꯁꯨ ꯈꯔ ꯌꯥꯎꯏ꯫ ꯃꯁꯤ ꯇꯥꯍꯧꯕ ꯃꯤꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯃꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯔꯝꯃꯅꯤꯗ꯫ ꯀꯅꯥꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯨꯈꯣꯏꯒꯤ ꯅꯥꯀꯟꯗ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯇꯥꯊꯣꯠꯅ ꯇꯧꯖꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯨꯈꯣꯏꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥꯕꯨ? ꯏꯃꯥꯅ ꯊꯤꯔꯤꯗꯨꯕꯨ ꯀꯔꯤ ꯇꯧꯍꯧꯕ ꯌꯥꯎꯒꯦ ꯏꯃꯥꯒꯤ? ꯏꯕꯨꯡꯉꯣ, ꯏꯃꯥꯁꯦ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤ꯫ ꯍꯜꯂꯛꯄꯗ ꯁ꯭ꯋꯥꯏꯗ ꯏꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯨ ꯇꯥꯍꯧꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯗꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯏꯃꯥ꯫ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯤ꯫ ꯑꯗꯨꯒꯤ ꯁꯅꯥ ꯂꯤꯀꯣꯟ ꯈꯔꯁꯨ ꯁꯥꯔꯨꯕꯒꯤ ꯂꯣꯏꯔꯗꯨꯅ ꯑꯗꯨꯁꯨ ꯁꯦꯡꯒꯥꯎꯗꯨꯗ ꯌꯥꯎꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯁꯦ ꯌꯧꯔꯨꯔꯕꯅꯤ꯫
ꯑꯗꯨꯕꯨ ꯁꯦꯡꯒꯥꯎꯗꯣ ꯌꯥꯎꯔꯝꯗꯕꯗꯒꯤ ꯏꯃꯥ ꯑꯃꯨꯛ ꯍꯜꯂꯛꯏꯅꯤꯅꯦ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯇꯥꯍꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯦ ꯏꯃꯥ ꯁꯤꯁꯤꯔ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯃꯥ ꯏꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯣ ꯁꯤꯁꯦ ꯃꯥꯟꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯁꯤ ꯏꯃꯥ ꯑꯩꯅ ꯁ꯭ꯋꯥꯏꯗꯒꯤ ꯈꯨꯟꯖꯕꯅꯤ ꯏꯃꯥ ꯍꯩ ꯏꯕꯨꯡꯉꯣ ꯃꯥꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯦꯡꯒꯥꯎꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯋꯥꯏ ꯂꯨꯇꯣꯟꯁꯦ ꯁꯥꯠꯂꯨꯔꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯕ ꯁꯦꯡꯒꯥꯎꯁꯤꯕꯨ ꯀꯅꯥꯅꯕꯨ ꯈꯨꯜꯂꯁꯨ ꯄꯤꯊꯣꯛꯇꯣꯏꯅꯣ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯈ꯭ꯔꯦꯗꯀꯣ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯏꯆꯥꯕꯨ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧꯁꯤ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯦ ꯏꯕꯨꯡꯉꯣ ꯁꯦꯜ ꯈꯔꯁꯤ ꯂꯧꯁꯤꯜꯂꯨ ꯏꯕꯨꯡꯉꯣ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯁꯤ ꯎꯕꯗ ꯏꯃꯥꯅ ꯄꯦꯜꯂꯗꯨꯅ ꯄꯤꯕꯅꯤ ꯏꯕꯨꯡꯉꯣ ꯁꯤ ꯂꯧꯁꯤꯜꯂꯨ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ 이마, 야르니 이마, 아이셀시 럭저로이다 이마, 이마 좀 탐진저로 이마, 아이세 탕나버 콜시다기 카르쩌나가 좀 레이리 이마, 이자누파 아픽파 아마수 레이저리 이마, 아팡아팡바 타박 수자두니 힘저버니 이마, 아이 나한 마카이, 아이나 타박 수자버 마팜두다 찌짜루버니 이마 아이, 마담 카르 쿠동 짜다버 카르다기 타박 잣바 숭감다두나 레이버니, 아도보 ngasi ꯆꯠꯂꯨꯕꯗꯗꯤ ꯑꯩꯒꯤ ꯃꯍꯨꯠ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯍꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯑꯗꯨꯒꯤ ꯑꯩꯁꯦ ꯃꯊꯥ ꯁꯥꯗꯨꯅ ꯍꯟꯖꯔꯛꯄꯗ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯁꯦꯡꯒꯥꯎꯁꯦ ꯊꯦꯡꯅꯖꯕꯅꯤ ꯏꯃꯥ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯆꯥꯗꯤ ꯌꯨꯝꯗꯗꯤ ꯀꯅꯥꯒ ꯂꯩꯒꯦ ꯅꯪꯕꯨ ꯏꯃꯥ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥ ꯑꯄꯤꯛꯄ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯈꯛ ꯂꯩꯖꯩ ꯏꯃꯥ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯍꯦꯡꯉꯣꯏ ꯏꯕꯨꯡꯉꯣ ꯍꯌꯦꯡꯁꯦ ꯅꯪ ꯏꯃꯥꯒꯤꯗ ꯂꯥꯛꯑꯣ ngasi matamsi thengjile hayeng ayuk nganta lao sidagi khara chatuna leiriba khulasi asigi nakal hek tainaba khulasi dagi ni imasi nangi chanagadaba thabak ama imana piragi ima hoigidi miron chu leijadi low hingkholdi yamna chauna le nomada mi kun tramuk thabak sui imagi yumda matamgi chanaba mana masing mayam ama thaduna mi mayam ama thaba piri u ngakta thaba hingkhola masule imagi adugisu mi taramuk thabak subagi mi tham makhoi mayam ase nangna khara senaro aduna nang hayengdagi imagi da law nangi nupi bu su pubiro lairiba thabak suriba mi mayam ado nungtigi chak ising langduna pizabi thaksu daw nangi nupi duna chak thongbagi thamasi wagadaba natte makhoi manga tarukna thonggadabani angang dudi mayam marakta adum sanajajuna leijanida nang hayeng soidana law ko imagi nakta imana haibiri sibu soidrabo ima adumna tawrabadi ayam nungai jarani ma aise thabak sufam leitabagi waduna kakngawna duna leiramlibani ma nacha yam nungai jari ma imagi tawbi malase nacha punchigi kaujaro ima ai kaujaro ima hayeng ayuk yahobaga ai soidana lakjagi ma ai nganta lakjagi ai maga soidana lakjagi ma imana thabak tudadi soidana pibiyo ima ai soidana lakjagi koima soiroi bungo imana soidana ichagi thabak pigani nang soidana imagida hayeng ayuk nganta lao adumna hainaraduna tathochu chatkre lukhoi sumayumda halaklami lukhoina magi nupi tombida wari pumba tamjarami tombi su lukhoina haraubada ubada yamna haraujarami makhoi mapa lairabai khoi su lai haibase ngasidi chumle aikhoi gi awabase isor mana su ubiraba mali makhoi mapa ayam harawi ngasidi yam nungai moi mapa gi pawase tabada chummi nupi ꯑꯩꯈꯣꯏꯒꯤ ꯁꯨꯂꯥꯏ ꯂꯩꯔꯝꯃꯤ ꯍꯩ ꯅꯪ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯍꯌꯦꯡꯒꯤ ꯑꯃꯠꯇ ꯈꯥꯛꯎꯔꯅꯨꯀꯣ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯉꯟꯅ ꯄꯣꯊꯥꯅꯕ ꯇꯧꯁꯤꯀꯣ ꯃꯃꯥ ꯂꯨꯈꯣꯏꯒ ꯇꯣꯝꯕꯤꯒꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯣꯊꯥꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯇꯊꯣꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤ ꯉꯛꯆꯔꯝꯃꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ tathochu manungdagi thokjaraklami icasing laedana lao chango karimta koirunu ngasidagi maphamse noigi su mapham oirabani lao asumna tathona kausinduna lukhoibu mana tawgadaba thabak singadu mamuttana marik chumna takjarami gyan taraduna lukhoi khudak adudagi thabak singadu yengsingba hawkhirami aduga tombi busu tathona hanagi chakthongbi ani kausinduna tombi da wari watai tawhalami tombi su makhoi aniga loinana chak thongba hawkhirami aduga makhoi gi pikliba machanupana tathot ka sanaduna leirami mafam aduda thabak suriba mayamdo ngaihak amana amukpam
ꯑꯃꯒ ꯑꯃꯨꯛ ꯁꯥꯅ ꯇꯧꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯇꯣꯝꯕꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯇꯥꯊꯣꯠ ꯍꯣꯏꯗ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯨꯔꯨꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯗꯣꯛꯄ ꯉꯝꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯉꯝꯖꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯊꯣꯠꯀ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯊꯣꯠꯄꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯂꯨꯈꯣꯏꯅ ꯇꯥꯜꯂꯛꯄ ꯁꯦꯜꯗꯨꯅ ꯂꯦꯝ ꯄꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯃꯛ ꯀꯣꯟꯅꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯕꯨ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯊꯝꯖꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ, ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦꯅꯦ? ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ꯫ ꯑꯣ, ꯉꯥ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯃꯣꯏ ꯅꯨꯄꯥ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯕꯅꯤ꯫ ꯐꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯔꯤ ꯉꯁꯤꯗꯤ, ꯆꯥꯛꯀ ꯈꯔꯒ ꯂꯥꯝꯕꯅꯤ꯫ ꯑꯗꯣ ꯃꯣꯏ ꯅꯨꯄꯥ, ꯍꯌꯦꯡꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯏꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯀꯨꯏꯔꯦ ꯏꯃꯥꯗꯣ ꯎꯗꯕ꯫ ꯏꯃꯥꯒꯤ ꯉꯥ ꯆꯥꯛ ꯈꯔ ꯄꯨꯗꯨꯅ ꯏꯃꯥ ꯏꯆꯥ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨ ꯆꯠꯂꯨ꯫ ꯏꯃꯥꯒꯤ ꯀꯩꯅꯣ ꯄꯨꯔꯒ ꯍꯦꯛ ꯆꯠꯂꯨ꯫ ꯃꯊꯪꯗꯗꯤ ꯑꯩꯒ ꯄꯨꯟꯅ ꯑꯃꯨꯛ ꯍꯦꯛ ꯆꯠꯁꯤ꯫ ꯀꯨꯏꯔꯦ ꯏꯃꯥꯗꯣ ꯑꯩꯁꯨ ꯎꯗꯕ꯫ ꯍꯌꯦꯡꯗꯤ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯑꯩ, ꯑꯗꯨꯅ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯒ ꯇꯣꯝꯕꯤꯒꯗꯣ ꯇꯥꯊꯣꯠꯀ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫